Somda Robert, Lucina Matwai, Nungai Kidabaduda, Mahak Sunungai for Mama, Ikang Kangzadre, Wakal na Manglingay, Toybi Sanglakpadu, Uhodre, Toybi, Mabungi Lukamda, Set Launa Tari, Robert, Kangfre Kangi, Abem, Kayo Nungaroba. Ngaubasi, ay nataradra. Nasaydagi, mina lising lakawbadi tadya. Kanay wakal da bu manglino kangde. Abem, kok na kok sabane, lanu taning de ko. Changsilagtuna, mabungi nakanda, famtay. Natom da sumpum sila tamadi, adum sataba. Napadi toksadraga. Abem, ay kari tawoge. Nangayon ay namabunong si Hairubada. Ay boy sabatibani, hay kigadra. Magi fibamda, usitabani kankidra. Tamcha, oy sabatida babu kanalay gine. Taibang mo iba ay ko'y loy no ay sabatibani. Ay gay haiba wakalsa, loy na kana bangaktani. Tamcha na mabunong si Haibada, manawaraw from tokti. Maram din nung siba Haibasina, kuding magtaget hoy bani. Magi wari pumbag kang labat tamcha ni. Mabunong si pongdok pada, mabusitabani kakaloye. Haraw bagi pirang soy na sintaganiye. Avem, asing bera. Toybi, no fet ka tawraga. Asing bani. Imagi moong mataw sina, mabuhay na wahan gadra. Adumay tawag doeradi, ay mabu asumlap ng sinazage. Punsigi yung panraso, adumok layragi. Avem, ay magi mitlu pirang, iyang mangamdiye. Ay ko'y gi imabu, kaya ang patabamino. Tamcha, ahaloy na bagi, tayo nagi kokto, oy bagi tawag bani. Imana tamcha bu kaya nusi haiba tamcha kangni banatra. Tamcha bu adok nusi ba. Imana tamcha na pusilagpa yung gimaw bu kamay nin togtoy no. Maning tungdabagi karawaraw zarasune. Imana mabu so ida na laushin ganiye. Ay nahiba tazawa tamcha. Abem, asim bay laushin gadra. Nang ganu pato o. Kana desi, chakcharo si. Charang na ramba Robert ki wakalado. Toy binalay na kudum chansin kre. Robert, Toybi ka chak chaba kumai. Memcha na chak thiba loiraga ngairaga leiramli. Robert na hangidudagi, mamada wa kaya ngangdri. Mama na wa hanglabasu kumdaba yadaba, wa ikara kumlamlaga hekta chatki. Tamoy giningay na kankibana, mamabu warawrap tawri. Asigumlaba machagi moong matawa sida. Memchadi matway nungay siramde. Mapa mama ohibasing na. Macha oibasinggi matikchabi mamaw pahambahay basidi hauna sani masida memchana yang patudabagi wahabudi nate chakcha na chana memcha wahudurei ibungo macha kari hapakoge yarane ibungo macha nang imabu kayang kuina waraw kidoino nang napiyan na ba ima yarage nang nahayba yarage asi hayraduna memcha suchut kablai ima asing bane Ima na haribase. Nanggi apamada ima tinglarogi. Nanggi apamado ima yaragi. Toybi na. Ima, chaha na chaki sikedoragi. Imoga mutara alano. Tida Angaobisidi. Memcha su machagi ningba tungalagi khali. Mahak na fana yadrabaso. Machagi kongfamdi hongloy haiba mahak khangli. Asum na numit adu hokre. Matanggi ayukni, Lucy irang lang na kochen tieluduna imong gitabak loisili. Suresh na, Priya, horen changa adum chaminaro ko. Fazana nang ginungay tabado, hayro. Ado hidak tu sodum na puro. Ay chalo kige. Horen tam na fazana chalo ko. Among tusin ko sin batong niye. Ay bachat pa hita batong na. Jackson na chalo hay banida. Nang natanda nate, kihan tao ko. Lucina, atabay ko'y kisu, kaya kanbiyo na. Suresh na, ho, tuwe. Suresh na toki ba doyeng la na, Lucy ga Priyaga, no ulaga lehauri. Robert, Lucy na message tarakli. Good morning. Nasakara nung araw bo. Kokchik pa di patrubra. Hagwat rabo. Ni fly lak pa di layar na, sinpaw ba tawag di. Robert ngayak ngayram ba dagi. Reply suklang lang tabaduda koloy na tawrai. Lucy di maning mamang ko chenjelingay. Phone ganing sing banate. Phone lak pagi konjel tabaduda magi kada chensilai. Priana. Hey ma, tam na chalunin nang bo. To sila dine, nayado yaroy. Lucy, chensila duna. Hello, tamcha. Kaya leruge, phone upobot ukuy na changi dubo.
chak thonglubani inamaga hospital chatoini. Robert Lucy na ngarang masa nungaite haikibaduda pakhale. Aduga aingonda haidaba. Lucy leramo ainga na tholage. Puna chatminakrase. Nangbu koknaba henjinbro. Aina wakhal yam khanno haibadu natro. Nungaitaba lersu aingonda lotana hayu haiba natra. Aingonda haidridubu kana doctor amuk tanaruge haibano. Kaina tamcha gaini gi yengbabu tamcha da kamaini yengdoino. Robert lat tawna hairi. Kare nangiro. Nate kanagino haiba. Inabagine first check up ni. Ai la keleramu. Lain du chatpa yaroi. Ho ai chak amta loisin kige. Loisalolo. Ani du phone thamkraga magi mathau satsal loisin nei. Robert na lawba laktuna makoi punna lakminei. Asomdana Sonia phone du thamkibaga chak tige tarombadu thamlamladuna moigi romda chenkelai. Akas office chatnaba loisinduna leirami. Sonia probab chansilaktuna tamo thazadana korakpaduda Akas ingangangna yenglai. Sonia pakhatna hairi. Tamo babado haziwan thari hai hospital da bukhatle hai. Tamo thengradi amda chatminarse. Aroibagi wahai kharadu tamna hangoina hairi. Nang fiong kidra aidi tho amage. Asi hairamnaga Akas thokre. Sonia mafiyong doktuna kumtharakli. Aduga Rita da hairamli. Makoy ani punna hospital da lai. Robert hoisu gari du mafam chana pak torom laga changai. Lucy khongthang adu khara thangba horam laduna chaplek pre. Makut aduna Priya gi makutu chena paisilai. Priya su ure nakanda gari dagi kumtharakliba matai manawado. Priya tapna Lucy de yenglai. Lucy asaba murtigum machileng kidre. Mamit ado kupkani haibasu kaukre. Saji mitabu ngamjabi. Misna ani dudagi pirang maso maning tamna sintharakli. Robert Lucy ga Priya gana chap leptuna laiki baduda kaidorabano khanna yenglai. Robert na Jan kaidorage. Lucy gi tawramliba mohong aduda Robert ingangai. Lucy na ningamdana yengliba maikay aduda yenglai. Mahaksu khangle Lucy na yengliba misak adu Akas oigani haiba. Sonia mamai leithorakpada khongfam chawdabana tushinge tawi. Akas na fat changsinduna Sonia bunga khali. Lucy de tawribadu yengba ngamdre. Mamai leithokaladuna chenkre. Robert ka Priya gaso pakhatna tanai. Akas ti Lucy bu udana adum chatkre. Lucy mathong maram khangdana praprachen bada kari lai kana chatli amata ukidre. Mangda lakli bu gari do udana adum chatli. Robert na chansinduna Lucy bu chingthokli. Masadu tarang chatle. Humang marik kare. Masadu su thak nigle. Lucy gi maong aduda Robert Lucy bu mathada chena konsili. Aduga Lucy gi makokta tamna nanthabirei. Jan se adumai dongno. Tamjana kai haige. Sodo chaning tana holo. Kaigino nangna wakhal yongna khanjeli dubo. Masu magi punsi lambi amada chatkrabani. Nangsu nangi tungi punsida nungaina hingna bo nagadabani. Kanadraba halo haibasu yararoidaba. Malaba wakhal singdo ningsingnaga kaidongna doino. Lucy bu ngayak themjinbiraga manungda changlakle. Lucy di hanagum tawkhidre. Maithong adu imam maksinkre. Madu ubada Robert di tawphum khangdre. Counter dagi ticket kakladuna Lucy ga Priya ga makhoi gi serial ngairi. Robert so loiraga hairaklo hairamlaga magi watlom da changkre. Patient singdu yengbada mahusagum pukning changna yengba ngamdre. Wakhal adu itaw tawduna leire. Priya so yengba loiraba tungda Robert na moyani bo amuk thinbirei. Lucy halakpadagi magi rumda changkibadagi tholaktri. Mafi fawbu hongdri ngasaidagi mangduna family. Pamung mathakta makhongdo konsiladuna kuru thakta khodangdo sauraduna family. Mifam aduso yengkiba madagi hongde. Priya machangi matawdo yengba ngamdrabani. Adubu ma kaisu hairudre. Imungi thabak singdo tegli loisilli. Numidang wairamni Priya dog thangmai kattuna changmai thagatli. Madu fawba Lucy di tholakte. Thongsin panagi chepthaduna yengli.
Lucy tumlaga leirami. Suresu halakle. Purakliba cherang kaudu makada thamladuna fala malangtholaga tamna famtai. Suresna ke hairage. Priyana kaishu thoidok pairakti. Priya thau ngoringai manamdu tabada thukthuk laurai. Machinga manatonga do inleva fizi aduna khumjili. Suresh Priyagi moongdu khangladuna hawgalaga Priyabu tamna chingthokladuna khara chathoklaga fanuda famali. Sureshna hainadradi tawrono ai tawge sida tumina phamo. Priyasu Suresh tu thawak wana chatlubanina nungaijade. Kaisum tawdiye seba ai dum tawge ba fise khumlaga adum tawge thawgi manamda hainadabaine tacha iruja thokpiroro waramlani ba. Wade tumina dum phamo chandi tumkhraba ya changbasida masa nungaite habro. Priya du nungaitana ngasai hospital da Akash to mai nupi ga thengnai mana de khoi bo ukidre ukidabana su hena phaida chandi ma thengna rubadagi adum mangkhre. He sir karino nangni chandi marai bokpu asukthi na tambiram liba ichandi laibak thibi nati khwaidagi laibak fabi oidoine garamna rawatna aikhoi gi chanse tasengna nungsi haibai khange masa na bu yanaradi kaisu kaideda. Suresh kang hangoram mayon sinkre thabok wan halakpani haibu kaukai honari. Priya su momo nakna Suresh pu yengli. Somda Robert mayum yorokpaga fresh oithokladuna magi room ga thangnana leiba library room aduda changai. Thongna wadasu loina lonsili mai su thandi ka adu imamamli. Sofa duda ngathaduna makhongdu table da thangatuna leiri. Memcha du chak loiraga TV serial yengi. Thaibina magi manakta famladuna Sanjay ga phone da wari sanari. Thaibina kedarobano khangdiye kawbasu sukumkumde amambasida kaidorino khangde ba. Ngasi de ngonda su kem hairamdabanina ai su khangdre. Madi wakhal khara nungaitabga sumaina sum tawbasini aina sawningni se. Nongmadi ba matanda makokse pokhairaga siba soidrabani. Mi laying linega tausari maoi na ngorok prakhangde. Phone se pairak ladi fadawni. Mana nungai tiduna karino. Mateng pangba yaba thabakla yadabra. Sema hina doise kari mino khangde ba. Asina mana heg haidok loge khangthradine. Thakna yan ge hairasu haidok loroidabani. Ai di ba. Ai khoi tamsa su imasu ani makne. Ikha ge angang oiramladi li chaisina tumdi phone phutagadabani. Ithaki an oirambagi bebar upi baiwani. Ani maknya ngangna sakna basu ya yade heba. Saksu chadribrane. Aikoi chari madi chadri. Hoida nang chardi yareda. Wathi do mo horabra thamo yare. Nungsi am taira mudana. Naina pad hayalu cho. Ifa da kamaina hayandoino. Ifa icha ge mo iminaro haira. Wathi di ba nathanda ngangoro. Hairaga phone du kakre. Matangi numini Lucy mahusagum thabak pumba loisili yariba makai manama yaudana bohotnari thaba ingkhang loisin baloreduna cha amu thongli Priyana insang semli Lucina inama ai dum tawgiba yorakanu haiba ai kesu wadi haibani minangbo. Lucy ga Priya ga harau chak tu loisin minari. Priya su ngamde haiduna tumina laithokte mana ngambadi adum tawri. Lairaba laitabana ama oikrabasu imung asi adoki mating nungsi sanana himinay. Somda Akash ki manglanda Lucy ga lamhang amada family. Lucy thamoy sok na kaptuna thamoy gi wakat kaya kap na paudamli. Dada ay nang nungsi ay boin thokbigano ay dada yawdana hingba ngamloi. Thoy kahino nang haidubo ay sunang buyam nungsi. Adubo ay imagi mayok talay badi ngamloy. Lucy kapladuna kahino dada nang na aidubo nang ay gikim kalaroy dro. Tilu rabi ay na kayang kuina miyam ki minong may sase kang na lay kway bano. Thoy nang dada buwaraw gano ay nang manungsi da badi nati. Adubo handa mapoksigi di ima ipagi at hangakrage.
Ngasina aikoy anigi aroiba oirasi. Nangsu aibu kauro. Aisu nangbu kaurage. Mapoksimagidi ngamlaroi. Adubo kautokpa tamlagi. Hairamlaga Akas hawgalaga chatkri. Lucy kapna kapna hayawi. Dada, chatkino. Ay nangga kaina bangamloy. Ay buwas na wahan bigadaba oirabadi. Garigi nungsiba tambibano. Dada, nang aibu pansigit hadokloy. Tatnan hairambaday ne. Adugang asina, garigi aduk tamoy kanbano. Minok may salak sida. Ay bukaram na hingo haibano. Ay siniye. Ay hingbangamloy eh. Asi hairamladuna kap na tunghan na chatkiduna. Loksap kumba amada tasankre. Toy! Mangda laubadu taibang fauna laurai. Ikang na po hawali. Masado humang na puglub-lublam ni. Mangda kaplubadu taibang fauna kapkramali. Mamay mamit adu pukchot-chotlam ni. Sodo sang na hundok na mamay mamit adu taitok jari. Machindasu tapna solai. Toy! Dadabudi nang ano mo waraw lamlani. Toy! Nang mo yang warabra? Karino? Hawzigi aigi mangdubo? Dadagi Toy! Nang bukaram na lilibagi? Karigino? Ngasisu ay na nang bukaw bang ngamdriba? Inakta layrabing mahakpo. Lauksin bibagi mahot. Ngasisu ay na nang bunong shiriba sibo? Karigino? Nang nadadabo tamoy kalikan krabaso? Nadagi tamoy da chukraba nang ginushigi masusi din eh. Ngasisu ko palay triye. Ningba kaina hihikapchay. Kauragi khana namsinduna thamkraba thaudo kaya. Nahongna namit mangda chongthoragli. Khangfam khangda thamoy nungda omchaknaraklabada. Kuina yenglaroi khanna khankraba. Lusigi photo adu matang phone lagthoktuna yengli. Thamoy gi maichak adudi muthatkibagi mahut asum helai. Somda Robert mikap thorakpada sofa aduda adumag tumduna leiramle. Chumna tumdabagi haunasa ngaksham mari masa mau loina narami. Hayak asum phamduna leiringai thoibina thong thiladuna kaurakli. Tamja hagolo imana wari sasila oye. Thongdu hanjin thiladuna Robert pukauri. Kaina thongda Robert thongdu hangdoklaga kemta khumlamdabi prap thokre. Aduga bathroom romda changkre. Thaibisu library duda haifet yenglamnaduna thongdu lonsilamlaga makhada kumlakle. Memchana chalon baloiduna Robert kumlakpa ngaiduna leiri. Ngayak leiraga Robert su tande mande kumtharaktuna thoibigi nakanda famlei. Memcha cha haina hairi. Ibungo macha kaidorage nangbo? Kaisu tawdi haiba yaroine. Nangse imana thawum tarana puduna phangjakibani. Imagi cha ko hela henni. Nangi thamoy da tari mamamido awabagini nungaibagini haraubagini pakhatpagini haiba imani irailaina khangi. Robert karisu kumde cha kaptu leiba sanaraga lei. Memchana makha tarai. Imadi chahidan ha oizarabasu Pangal mayeng taraba ana yekna thalabani. Masi nang sukhanglangani. Ima wase koina hairoi. Imane imogi seba pamlene. Nangi na tholoi thoktuna nachan busune. Mafam jana sinaramba imana pamle. Nangna nupa thokna. Tha ahom sigi manungda nupi pusilak pangamle phari. Imana fana pamdrabasu ichagi apambani penthoklagi. Aduga masida nangna ngamloidaba leirabadi matamanga loisi. Imana yumsigi matik chaba mawama soidana thirani. Handakti masida nangna imabusu warauba yaroi. Robert su hoi mai hairamdana mathakta mo kakhatkre. Cha adusu thakidre. Thoibina. Ima nang sidiba. Matang chadana pet yam ngangi. Ngangda yaribo. Aina ngangi sibu aigi nungai na bro. Noi bu nungai radi haibai na drop. Ngasi phawbada ain honara ise. Nachin na payolakpada ngasi phawbane. Napa leitabagi awatpa lehelak bro. Thoibi phuhagwaladuna. Yam ngangi manatra. Nathanda nganghauro. Thoibi su sauraga thokre. Memchadu mathanta khaidau sauningna famlaga lehori. Nong nini dihaukre.
Lucy yarikay masadu thabak chinjanaba honajai. Akash ki wakhal kauba ngamnaba. Lucy sangoida fi sari. Priyana manakta langchak chaktuna famli. Lucy na. Inama, handaki phanik se hekloi baga phiwina sase. Hazikandi ne kamsa mateng am inare. Phanik so hom da ngairam dani ne. Hoi sasi. Kay masu sasi ge. Machudi khara nauba sase. Baby pink ta white ka tawbada adu yam fajaye. Ngalin thui koi su sawe. Mine ina basa. Ayambana machu ingba dawna tawe. Aduna khara ingba sase. Phanik sa badawna kanne yesilaga sadawba sunate. Wabasu khara phaniye. Inama hayeng dilin thoi hoida bazar sa tawlai haye. Aduda aisu chatlage. Langnorok naba. Koni thanda chatpada tallemba. Ho phare maga chatminaro. Si sari sisune loidurabanina. Tanjaduda Robert ki kola I. Lucy pampam nakanda laiba phone du paikhatli. Tamcha. Haune nangbu kaidawrige. Lucy mangangda phone du chapladuna makhutna panganem du hulli. Fi sariye. Nangna sadi kesu tawdrabo. Nakong nai haibadubu phagrabo. Tawdre phakre. Hayengse korusidana. Kaida koiduba. Nangdi kaida koninge. Juda chatninge. Oh, adudi judo in chalasiko. Hoi, ando ai hayengse linthoiga bazar da chaluge tawbane. Bazar da kedawba. Langlawge tawbane. Fare adudi. Noyani ne losilaga leramo. Ai lawbalage. Tamcha hayeng hospital chatloidra. Sunday doina chatsira. Sunday numiti Judy thonghang loine. Hayeng adum chatlase. Adudi ai linthoi da haikrage. Haigro ngan loisilamo. Lucy phone du thamkraga maithong du momonok jeri. Priyana koirusi hairo. Koiruro. Yumda sum phaksilaga leidoi saro. Inama ai bumina tawngambini haigadra. Jan laikai sina aingonda yengliba mieng sisu ai khangi. Inama aina maram oiraga tamcha sisu mina aranba mieng ni yengbire ko. Jan nangbo dumaina khanjingano haiba natro. Mathangi numitni Robert nahan makai isuk-sukladuna walan amata ngangna saknaba yaduna laibadu. Ngasi di maithongda haraubagi mami tari. Harau masagi thabak sasal loisiladuna Lucyga linthoiga lawbalakli. Somdana Akash nongmani nisi tumbasu chabasu Lucy da ningsingladuna leire. Kauge haiba sugya yadre. Office atlabasu thabak tamayon sinba sungam ngamdre. Matam chuppada Lucy bu karam da leiramgani, kari oiramgani, mabu luhongle khanglangmadra, mabu kauramladra, mayam sikhanbada wakhal du ngayak fauba pothaba sangdre. Sofa du da hiplaga novel ama pari. Tasengnamak novel du paribra, natraga padribra haibadudi, masa natrabadi kanana su khanglaroi. Sonia hobe tawduna changlai. Kuina sumlay minaraklabanina wangang na bada ikoy badudi koidre. Sonyana Tamo punipan makaitari iruza thopiro chak thiram lage. Akash kemta khumlakte tadabagi moongni. Sonia so Akash ki maum aduda tamna samsilaktuna masanomduna kauri. Tamo Akash ikhang na hairei. Thoi Sonia di Akash ki thoi haiba wahaiduna mangonda kaurokli boy khaladuna chimbal du momonok charui. Adubo thangaba mikuptadi minok tu mangkhre. Ngasi suma puroibagi mafamda mahaki mami kitang pauba tadri. Khalubada Sonia milu pirang ihaurai. Adubo kanana di taithokpini madom tumin chenthajaba tabani. Akash gyan tarakpa mikupta fughagolai. Waga mata hairamdabi phiandagi towel du lauduna bathroom da changkre. Sonia wahi amata haibadi ngamjade. Sofa aduda kitfam tharaduna thamoi pena kapchari. Kanagi damak kaplibano
ꯀꯔꯤꯒꯤꯗꯃꯛ ꯊꯃꯣꯏ ꯁꯣꯛꯂꯤꯕꯅꯣ? ꯀꯅꯥꯅ ꯊꯦꯝꯕꯤꯒꯗꯧꯔꯤꯕ? ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯅ ꯀꯅꯥꯅ ꯇꯩꯊꯣꯛꯄꯤꯒꯗꯧꯔꯤꯕ? ꯀꯗꯥꯏꯗꯅꯣ ꯄꯟꯊꯨꯡ? ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝꯅ ꯀꯗꯥꯏꯗꯅꯣ? ꯃꯗꯣꯝ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯖꯗꯦ꯫ ꯆꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯅꯥꯆꯣꯝ ꯂꯩꯔꯥꯡꯅ ꯑꯍꯥꯡꯕ ꯁꯝꯖꯤꯕꯨ ꯌꯦꯡꯂꯗꯨꯅ ꯇꯦꯡꯊꯥꯔꯤ꯫ ꯌꯦꯡꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯅ ꯅꯣꯖꯥꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯀꯞꯆꯔꯤ꯫ ꯋꯥꯔꯕ ꯄꯨꯟꯁꯤꯒꯤ ꯆꯦꯡꯖꯦꯜꯕꯨ ꯊꯤꯕꯗ ꯁꯥꯠꯈ꯭ꯔꯦ ꯅꯨꯖꯥꯗꯤ ꯏꯔꯥꯡ ꯀꯩꯊꯦꯜꯂꯛꯇ꯫ ꯑꯣꯏꯈ꯭ꯔꯦ ꯈꯪꯍꯧꯗ ꯆꯝꯂꯕꯤ ꯄꯨꯟꯁꯤꯗꯤ, ꯑꯣꯏꯈ꯭ꯔꯦ ꯈꯪꯍꯧꯗ ꯆꯝꯂꯕꯤ ꯄꯨꯟꯁꯤꯗꯤ, ꯂꯝꯗꯝꯕ ꯀꯌꯥꯒꯤ ꯊꯃꯣꯏꯒꯤ ꯃꯤꯠꯌꯦꯡꯐꯝ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯀꯅꯥꯅ ꯎꯔꯝꯂꯕ? ꯅꯪꯒꯤ ꯈꯜꯂꯨꯕꯗ ꯊꯃꯣꯏ ꯀꯥꯏꯔꯝꯒꯅꯤ꯫ ꯅꯨꯡꯁꯤ ꯏꯄꯥꯛꯂꯛꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯆꯝꯂꯕꯤ ꯅꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯋꯥꯀꯠꯐꯝ? ꯌꯦꯡꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯅ ꯅꯨꯖꯥꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯀꯞꯆꯔꯤ꯫